Kurumzari. SKTV News yung biriba pumnamagpo yay pabitawrem na taram na okchari ahan bada maruay bapaw. Kuki joge thing mamarakta santi gi pauzil puraga cycle thauduna lakhiba malem thongam BSA gi convoy amada tekta kaidana kangpokpi lanthokuna set maida thunglakhe. Security force na checks in dabadagi kuki terrorist na nongmay kaptharakibani mafam aduda duty tawriba security force sing Home Minister na action lawgadabani haina UCM na taksilakli. Amasung Jenims Hospital na nabalayang bakhagnata na institute asidagi apaba mahiroi kaya amasu puthokpa ngamle haina Manipuri Governor Ajay Kumar Bhalana phongdokre. Hauzik pau sandokna pizari. Manipur da santi purakna bagi pandam da cycle thauduna chatliba malem thongam ngase ayuk nongalam daida Sekmai police station da thunglakre Sekmai da lairaba matung hayeng nungthilpung amadagi malem thongam Imphal gi damak amuk cycle thauraga lakani hairi cyclist malem thongam ngarang Senapati district ki mauda miyamna harau tayamna oklaba matung Senapati dagi Imphal fawba lakadaba lambida Kangpokpida kuki singna maitai lanthok lansin tawdanaba akanba Jackson wahai thamlakwa maramna security gi Jackson thorang lokhatki Senapati district headquarter da hingyarek tuna lairingaida Manipur police ki ASP amaga loinana security kharaga changlaktuna malemna lairiba ka aduda changlaktuna Malem thongambu firoloishinaba amadi phone off thamnaba hairakhi hairi madugi matung kuki sing mafam aduda chaithoktuna maitai sing chathok chasin tawdanaba check tawrakpagi mami tarakadaure irang thoraktanaba kangpokpi lanthoknaba security sizinaraga lanthoknaba mateng panglage haina hairakhi maduda mahaksu kangpokpi lanthoknaba ayaba pikhibani hairi ngarang hing Senapati district headquarter dagi BSF convoy amana Malem thongambu Casper amada haptuna ngasi nongalamdai pung anirom tarakpada asoi angam thoktanaba purakhibani hairi madugi matung Sekmai police ta ahing nongalamdai da thunglakibani hairi hayeng nungthil pung amadagi malem thongam Sekmai dagi Imphal tamna amuk cycle thoraga lakani hairi Security force na checks in dabagi kuki terrorist sing na nongmay kaptharakibani mafam aduda duty tariba security force sing Home Minister na action lokhat kadabani haina UCM gi President YK Dhirena taksilakli UCM gi chahi kun manga mapung farak pagamari lainana chahi ama chupna pangthokadaba Silver Jubilee gi thoram ngasi Hotel Imphal gi Sangai Hall da pangthokre Manipur crisis and beyond the way forward the futuristic exercise haiba hiramda nomagi oiba khananai nabagi thoram amasu pangthokre thoram aduda YK Dhirena makha taraduna state asida tangdu laitaba hanjinnaba lanjen narakhiba sing mayumda hanjinnaba hotnaringai cheirakta December 13 ki numidang kuki khotlai paiba singna torbungda bom yaungna nongmai kapselaktuna khunja singda kiya khang pokhankhibani Aikoina tangdu laitaba punsirol ama thamna bhotnariba sida furup kharana thugaina bhotnarakli isagi yumda changbada malemda lairiba furup amatana thingbagi hak leite lanjen rakhiba singna mayumda hanjina bhotnabada UCM na chawba thodang logani Churachandpur district ka tainariba torbung amasung fogak chaw ikhai gi mafam singda central force amadi state force na khurak hangdana lairiba asidagi meter chamarom lapa mafam dagi Sophisticated oibam nongmai amadi bom sing kuki khutlai paiba singna kapsilaktuna micham yamda kihan khanghanba piriba security force sing action ama fawba lokhat pangam da haiba asi yamna laibak thibani maram aduna mafam asida lairiba security force sing gi checksin da ba asida Union Home Minister na chapchaba disciplinary action lokhat kadabani haina taksinki Torbung amasung lairiba Pabak Chaw Ikhai hairiba sigi Churachandpur district ka tainariba hairiba sigi juncture sida jaga sing sida aikoi central ki aduma paramilitary force amasung army asi khurak kangdana lairiba deploy tawraga lairiba mafam amne hairiba deploy tawraga lairiba mafam sida meter
याकई साम की मनुंग दगी तोंगान ब सोफिस्टिकेट ओइबो कुलाइसिंग काप्सला कांदा अखोई मियाम द मिशम मियाम सिंग किहन खंगन ब वन मतम द लेरिबो सेंट्रल स्टेट की फोर्सिंग सिना काइगुंबा मखन की एक्शन अमा पावलो खतम ngam da बाइबसे मसी यामना लाइब थिबनी मसी स्ट्रांगली कंडेम द होम तोई अदुना हाइरिबो एलक जुरिडिक्शन सिदा डिप्लॉय तोरिबो अदुलबो पैरामिलिटरी फोर्स पोरो आर्मी पोरो तुंगान बलेरिबो फोर्सेस सिंग मतक मकोई की ओइबो नेग्लिजेंस ओइबो मोई ड्यूटी द सेक्शन दबा अदुलबो अदुगी द मुतम कोई द लौफम थोपा अदुलबो एक्शन सिंग अदो मकोई लौगदबनी हाबसे एकोई यूनाइटेड कमिटी मणिपुर ना थमजगे जेनिम्स हॉस्पिटल अनाब लाइंग बखक नतना इंस्टीट्यूट असिदगी अफब महिरोय कया अमसु पुथोकपा ngamle haina Manipur ki governor Ajay Kumar Bhalana phongdokre Jawaharlal Nehru Institute of Medical Sciences JNIMS linkhat ki bagi tarani palak suba annual foundation day amadi JNIMS Dental College linkhat ki bagi ma palak suba foundation day gi thoram ngasi JNIMS family na sinduna JNIMS ki auditorium da pangthokre foundation day gi thoram aduda Manipur ki governor Ajay Kumar Bhala Health and Family Welfare ki commissioner cum secretary Suman Singh JNIMS के डायरेक्टर प्रोफेसर एल उसरानिसु सरुक्याखी अमदी थौरमदुगी मनुंग चन्ना नोंगिन हाइना मिंगथोनबा कॉलेज मैगजीन अमसु फोंखिबग लोइनना कुमजा लिसिंगनि कुनमरी कुनमंगादा पांगथोखिबा MBBS अमदी BDS एग्जामिनेशन सिंगना मार्क ख्वाइदगी वांगना फंगलखरबा इंस्टीट्यूट असिगी महाइरोय सिंगदा चंब खुदोल पोटपी दुनै काय खुमनबो उत्की गवर्नर अजय कुमार भल्लाना मखा तारदुना हौखिबा चही सिंगदा इंस्टीट्यूट असिना अनालायंगी लमदा मियामगी सेवा तौरिबा असिगी मथक्ता हई सिंगलबा महिरोय कया पुथोक्तुना लमदम असिगी अनालायंगी लमदा मपांगल कनखथनबदा अचौब थौदांग लौरी इंस्टीट्यूट असिना नेशनल अमदी स्टेट की थाक्ता पांगथोकपा हेल्थ प्रोग्राम सिंग सरुक यादुना मतम की ओइबा मियामगी याइफनबा लाकपा अनालायंगी खोंगथांग सिंगसु मियामदा यौहंदुना लेप्तना चंगसिलकली इंस्टीट्यूट असिगी मतुंग तारकपा मतमदा हेना अफब महिरोय कया पुथोकपा खगनतना अनालायंगी लमदा हेना खुमांग चाउसिनबा अमदी स्टेट असिगी मिंगचट पुरकपा अमदी मियामगी याइफनबा थबक सिंग तौरकपा ओइसनु हाइखी Over the past 18 years, JNIMS has grown into a premier center of medical education and tertiary healthcare, playing a vital role in strengthening Manipur's healthcare system. Medical education, however, is not defined by academic excellence alone. It's a part of compassion, ethical values, and spirit of service. Medical profession carries a profound responsibility, as I said, the savior of human life and dignity. I'm encouraged to see that JNIMS places strong emphasis on ethical practices, patient-centered care, and community service, thereby shaping healthcare professionals who combine competence with empathy. The role of a medical institution extends well beyond hospitals and classrooms. Research, innovation, preventive healthcare, and community outreach are essential in responding to emerging public health challenges. I am pleased to learn that JNIMS has been actively engaged in national and state health programs. Manipur Police Commando amadi Central Force na tampakta phariba thongna adu karigidamak chingi mafamda utpangamdriban haina samurong naurem apunba maira paibi secretary oinam chawbun hanglakli wafam asi fogak chaw ikhai amasung torbungda kuki khutlai paiba singna bom yaungna nomai round kaya marum kaptharakibagi thawung adubu yaningdaba phongdoktuna samurong bazar da changsen khiba khongjangda mahangna phongdokhibani samurong naurem apunba maira paibi amadi samurong da leiba lanjinariba sing yaungna changsin khiba khongjang aduda chawbana makhatana phongdokhibada Central Security Force da leiriba ichin inaw singna tampaki miyam da yengliba mityeng asigumna chingdasu chap manana chap manaba mityeng da yengbiu tampak khaktada akanaring sabagi thabak asi tokpiro torbung amasung fogak chaw ikhaida kuki khutlai paiba singna chatharakiba attack adugi matangda Manipur ge governor Ajay Kumar Bhalana chapchaba paukhum ama piraktri fawba maira paibi CSO club sing amata oina pullaga makhal makha kya ge khongjang changsilakani haina mahangna phongdokhi Central Force commando sing asina Tampakta na magthuna pa ba singda na karigi mathuna upangam driba no hai ba posta laibi ba isininaw singna mama laiba kitamta tampakta laibi ba raja miyang da yingbi ba miyang sida samana na singda sumathuna pudo ga yingbi ba sida da kallaga hero sabagi thabak se topi ro ba
asi ngarang thokiba thokdo ase Manipur ki uji paliba governor eke ballana sab toba pakuma ma pirak tri phaupa mera pai sing CSO sing club organization pulap jalaga bakhan makha kaya gi kungjang jangselakani mumbai ka bani khotto naragi mumbai ka bani khotto Masagi yumda hanjinduna tangdu laitana hingnaba hotnariba torbungi miyamda bom amadi nongmai kapsinduna aki tuzungba fauhankibagi thawong adubu yaningdaba phongdoktuna ngarang numidang Babu Bazar mamangda khongjang changsinkhre Maichai Community Joint Coordinating Committee Waithau Kiam Sifai Hauka amadi Waithaugi Women's Wing na changsinkiba khongjang aduda PRG government yaning de IDP singna nongmai bom kapsin ba yaning de IDP singda awaba pipi ganu government na athubada santi purakadabani haiba kholau ke asulauki khongjang adu da saruk yakhibi eke Chitreswari Kobi Women Wing member amana phongdorakpada irang asil lanje nariba singna masa masagi yumda tangdu leitana leina bohnarakpagi tanja asida nongmai kapsenduna aki tuzung pibagi thawong yaning de mamangda leiramba lengakna miyambu ngakpi senbiba ngamdre lenga asina miyambu ngakpi senbiba ngamloidaba oirabadi khutlai sinabiro aikhoi isa nei sangak charage loinana lanje nariba sing asi Masagi yumda tekta kaidana hanjinba yana ba kanba thorang lokhat kadabani lairiba MLA singna su masagi fam konduna leibage mhot miyamga chatmin naduna lanje nariba sing mahausagum khunda leita ba yana bagi changsinba khongjangda saruk yagadabani haina mahangna phongdokhi Maitai singjida amu hana attack tawba habase ngasigi India lengangna khoida yengbiriba miyeng India lengangna ngakpi senbibagi mohta atamna na maitai proof singje hanjanna potpi nai bibase hemangare asugum laba singmatik chadraba ngasigi PR lengak chibu salairiba sarkar asina akoi bo ngakpi senbiba ngamoidubo waitardi akoi dagi lokhat kiba khulai singado akoi da amuk sinabiro na koina ngakpa ngamdaba taragadi Manipur se akoina ngakcharaga akoigi iramdam se akoina isana ngakcharaga akoi adugumlaba maning tam duna lairamba akoigi Manipur ge ning tamba ado akoi amuk hana tanbagi matam ado akoi chak manaba phirem amatada akoi leminare adu maram aduna yam athuba matamda mayumda hanjingraba adugumlaba IDP singase makoina ngak chenduna Makoibu yamna tangdu laitaba mawong amada makoi hanagi mahoksagum hingjarakpa aduda athuba matamda makoibu ngapi senbiduna makoibu maning tamba ai praja ama goina magi haurakpham laikai lamdam aduda athuba matamda leihanbiu Paugi marathana temba break amatang lominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magun leiraba service asida adumsi yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbirakuna khangbiba yagani Break matungda mayamum kahna taramna okchari MGNREGA gi mahut sillaga center na parliament puthokhiba VV G will handokadabani haiba demand ngasi opposition gi MP singna parliament house ki complex ta khongjang changsenkre khongjang aduda AICC gi president Mallikarjun Kharge Congress ki MP Priyanka Gandhi Vadra Samajwadi Party gi MP Akhilesh Yadav amadi DMK gi MP TR Baluna Chingba opposition gi masaknaiba MP Kayana Sarukaki Mahatma Gandhi NREGA haina thaba banner gi makhada chathakiba khongjang aduda Sarukyakiba MP Singh nasu Mahatma Gandhi gi poster sing sizinaki khongjang adu Prerna Sthal da leiba Mahatma Gandhi gi mitam dagi horaga
Makardwar fawa Union Government ki mayokta kholaw kaya lauduna lakhi Makardwar da makhatana changsing kiba khongjang aduda Sonia Gandhi su saruk yakhi UPA lenga ki matamda hugdoklamba MGNREGA Mahatma Gandhi National Rural Employment Guarantee Act ase Viksit Bharat Guarantee for Rozgar and Azivika Mission Gramin VVG Ramji Vilna Mahut Sinaba Union Government na Parliament ta puthokuna Howzik ruling amasung opposition anigi marakta kanba mongda debate tawnaribani anawa bill asida Mahatma Gandhi ki maming yawraktaba amadi MGNREGA gi provision sing manghale haina Parliament ta opposition gi MP sing na bill asibu akan mamongda yaningdaba phongdoklibani khongjang aduda sarukya khiba AICC gi General Secretary KC Venugopal na phongdokhibada democracy gi lonchat sing hatokpagi thawong ama ngasi-ngasimak parliament uba fangge MGNREGA dagi Mahatma Gandhi gi maming lawthokhiba haibasi democratic values khongaunabani khongaunaba khaknatana Mahatma Gandhi gi wakhalon singsu mang takhan bani haina mahakna phongdokhi panba yabadi VVG Ramji ekasi Chatnaba hauba tha taruki manungda state singna anoba law asigi provision makhada scheme asi mapung fana chalaina bagi wafam yauribani loinana anoba law asigi makhada chahi amada numit chamaga kunmangani khungangi miyamda OS employment ki thajabasu piribani Laingak na piriba minority singi fangfam thokpa hak sing khangdoktuna fanghanna bahotna si haina Minority Students Association MSA gi President PH Ijus Ahmad na phongdokre ngasi Manipur Press Club ki Loktak Hall da Minority Students Association na sindra pangthokhiba Minorities Right Day 2025 ki thoram pangthokre thoram adu da Manipur University ki Economic amadi Southeast Asian Studies ki Head of Department Professor Dr. Chinglen Maisnam DM College of Arts ki Associate Professor Dr. Syed Ahmad Amuko gi Vice President K. Helen, CPCM gi Convener Sajad Bhuyem, Core Committee gi Member Julia Singlai Nasarukyaki, PH Ijus Ahmad na makataraduna, Minority Singi Fangfam Thokpa Hak Sing asi Fangdaba Maramna, Minority Singna Lairik Tambada Amadi, Tongan Bahiram Kayada Awabo Mayoknari, Minority Sing Gidamak, Lengang na same liba scheme sing Amadi, Tongan ba Fangfam Thokpa Hak Singi Matangda, Minority sing na marilay na department sing dagi mun na khangba mathoktai miyoy khara na department ka manaraga amadi akhangai khara na minority singi fangada bahag sing naronda lokthokliba si tawbiganu sothaduna lairiba minority sing na fangada bahag adu masa da yawhanbiyo haiki Minority ki department lairiba mayam sina minority scheme minority ki welfare sing tamasagi tingma mayam sina itar masa ki pocketa hapsala leiba ki mamita bakra uba phangje hana leiram si akoina minority scheme sing gi oina minority welfare gi oina aduguma mayam khok leiri se krai da sijinari haira kanda karor samasani dunateba minority ki sahi ng itha thaiba budget si yeng bi rakanda di minority ki akhoi ki leiba funding ki amta use tawdre haba si na proof we hainingi hai tare seng haira kanda akhoi ki leiba tha thaiba budget sing amta yaudre masa ki pocket change ngi poche chumna tawbiyo aduga hauju jingma issue thoiba scheme khar lei minority department da haiba issue sing asi athu matamda chumna tawiba lana tawiba posing se chumna tawda taraga di akhoi minority apun me goina atra myam tawrakanda I ho kya saksalakani haiba si ma akhoi MSA की सहायता की थमजगे Manipur University की Department of Economics की हानगे HOD Professor Maisnam Ibotona Laikhidabada Manipur University Teachers Association MUTA na awaba phongdorakli MUTA की President की SIS Narayan na thadorakpa awaba phongdokpagi cherol amana hai Laikhidraba Professor Maisnam Ibotona se MU की ahanba din of Students Welfare oirambata natana Social Science के दिन amasung Manipur University की Syndicate and Senate की member su oiram ki Mahakumjali Singamaga Chamapan Humfudra Marida Jawaharlal Nehru Institute
University Center for Postgraduate Studies Imphal da join tauki hairiba center asi Manipur University gi saruk ama oiki madugi matung kumja listing anida thabaktagi pothaki leikhidraba professor ibotona MU gi Department of Economics ki head woina thau puringai matamda department asi hena mapangal leina bagi thabak thoram kaya paikhalamki mangna leikhidabada MUTA na Thamoi sok na awaba fongdok pagaloy na imong manung na thengna huriba awaba da susaruk yari haina cherol sina makhatari. Nga sistere si doi kiba yinga sagi pao amuk pizari ICAR Regional Center Lamphel Parta ki phangbo report ki matung ina nga sistere sida khwaidagi sabagi chang Celsius degree kun mari 10.5 oi kheduga khwaidagi ingbagi chang na Celsius degree 3.5 ni nuksite yawi sing manil gi chang na yukta chada marfudra manga duga numidang wairam dana chada ni fuhumdoi ni nga sigo ina nong chubagi wafama mata leite hairi Aroibada maroiba pausing mukha na pizari. Kuki jogeting mamarakta santi ki pause pura cycle thauduna lakhiba malem thongam BSF ki convoy amada tek kaidana kangku pilan thokuna sekmai da thumlakhai. Security force na checks and dabadagi kuki terrorist na nongmay kaptharaki bani mafamado da duty tawriba security forcing home minister na action lawgadabani haina UCM na taksilakli amasung Jenims Hospital na anabalaying bakhagna tana institute asidagi afaba mahiroi kaya amasu puthokpa ngamle haina Manipur gi governor Ajay Kumar Bhalana phongdokre Mata asila bulletin siloshin jare Manipur miyam ki punsida khwaidagi hena maruoiba state asigi lebasigi madi malim gi obai pausingi damak SKTV news pu miteng taduna lebiu loshilak wada pumnang pu mukhanna khurumjari